Muslim singi senglaba kumai Idul Zuha ki thauram ngasi Manipur gi mafam kaya da pangthoknari. Amadi Cookie Black Day ki thauram Manipur gi mafam kaya da pangthoknakre. Miyang tabi punang putaram na oksari pausing sanong na pizari. Muslim singi senglaba kumai Idul Zuha ki thauram ngasi Manipur gi mafam kaya da paksan na pangthoknari. Angan bayukta gi hauna masajid singda laison tinson gi thauram pangthoknaki. Imphal gi masajid rota leiba Jama masajid amadi Bapupara masajid tasu Idul Zuha ki thauram mapung phana pangthoki. Thauram asiga mari leinana Bapupara masajid ki Imam Sahid Ahmad phongdorakpada Idul Zuha na lakpada lamdam masida khundaminariba furup singi marakta nungsi sanaba amadi santi purakpa oirasan haiki. Asigi ki bakra gi thain su kawi Idul Zuha su kawi. Miyam da masigi khudol asidi yamna ingna tappa amasung yamna nungsi janana hingminaba lepa gi leiminariba furup chasing loinamak khoi amattani haibagi puksel asigi loinana Hazrat Ibrahim alayhi salam na macha nupa Hazrat Ismail alayhi salam da haibadi kathokiba ek sacrifice dedication na do madugi poladu haibadi lebak miyam da parat tambinan wedamta adugi message do haide kathopogi message ma pibanu minne Dharamagi senglaba Muslim singi kumai Idul Zuha na lakpada ekhoi masel gi marakta khena basing kauthokna duna nungai yaifaba chawkhatpa khunaya mapurako oirasanu haina Education Minister Dr. K.H. Ratan Kumar na yafapaujil pirakli. Amaromda Idul Zuha Festival asiga mari leinana Andhra Kendragi MLA T.H. Syam Kumar na Manipur miyam maru oina Muslim isilin lausingda yafapaujil pirakli. English mga tamapan marfudara nithoidagi English mga tamapan marfudara humdoi fawba Kuki Naga anigi marakta tathakiba hingsa gi thodokta Kuki kaya sikiba numit September gi tang 12 asi Cookie Black Day haina chahi khudingi palan pangthoktuna lakpagum ngasisu Manipur gi tongan ba mafam kayada Cookie Black Day gi thauram pangthokhi Churachandpur gi Tuibong da leiba Indoor Stadium Pitch Ground da Cookie Black Day gi thauram pangthokhi Lest we forget seeking justice for the departed soul since 90 haiba thimda Cookie NP Manipur Cookie NP Churachandpur amadi Cookie Students Organization Churachandpur na sinduna pangthokiba thauram maduda NSCN IM gi makutta laikhidraba Cookie singbu ningsingduna awaba phongdokhi ngasigi awaba phongdokpa thauram maduda Cookie NP Manipur Cookie NP Churachandpur amadi Cookie Students Organization gi President sing yaungna luchingba kayana saruk yakhi Cookie Black Day ki thauram asi Kangpokpi gi KCC Church tasu pangthoki Cookie NP Sadar Hills Manipur gi General Secretary N Sejalian Gangtena moderator oiduna pangthokiba thauram maduda laikhidraba Cookie micham miyam gi mafamda awaba phongdoki thauram maduda KTCF Kangui gi Chairman J Lunkim KIGL gi Vice President Hekai Chongloi President Tongkho Hau Kitgen na chingba lusingba kaya na saruk yakhi laikhidraba Cookie singi mafamda ikai khumnaba utkhi Cookie NP Imphal amadi KSO Imphal na susinduna Black Day gi thauram khongsai bheng Imphal da pangthoki thauram aduda Cookie NP Imphal gi President NK Mangcha Haukip KSO Imphal gi President GL Somon Baite amasung khongsai bheng Christian Church ki Pastor CFD Mate su saruk yakhi thauram ga mari leinana Cookie NP gi President Mangcha Haukip na haikibada English mga chamapan marfudara humdoi dagi hauna thauram asi leptana pangthoktuna lakli Thokiba laibak thiba thaurok adugi matangda ngasi phawba Bharat Sarkar na thabak amata lokhalakri haina Mangcha Haukipna makhatana phongdorakhi Asiba 905 se Government of India na karino aroiba mapibiu ekhoi gi jati bijati khaide bida innocent het pasing si Indian government na they have to take action karino makhoi na toba yaba ekhoi na pambado khoi na tobiu haina ekhoi na pangthok chapni ekhoi na masit pangthok ba matungda memorandum to Prime Minister haina mathai ni makhoi area gi district level da function mayam sina DC da pirapa
एखो इन्फाल कुकी इन पी ना गा केसो इन्फाल ना चीफ सेक्रेटरी थ्रू द प्राइम मिनिस्टर पी गिनी मेमोरेंडम लोइनम पी नमनी ब्लैक डे की थौरमसी हिल ट्राइबल काउंसिल मोरे की ऑफिस तसु पांगथोकी थौरमदुदा कुकी इनपी मणिपुर की सेक्रेटरी पॉलिटिकल अफेयर्स थोमिनथांग हिल ट्राइबल काउंसिल मोरे की प्रेसिडेंट जांगमांग हाउकीप कुकी वीमेन एंड ह्यूमन राइट कुकी चीफ एसोसिएशन अमदी केएसओ ब्लॉक अमदी हिल ट्राइबल काउंसिल की मखाद लेबा यूनिट अमदगी तरानिथोय फावना सरुक याकी थौरम पांगथोकलिंगै मनुंगदा मोरे टाउन दा दुकान सिंग थोंग लोनकी अमदी लंबीदा गाड़ी चेनकीदे थौरमगा मरी लेनना कुकी इनपी मणिपुर की सेक्रेटरी पॉलिटिकल अफेयर्स थोमिनथांगना फोंदोरकपदा लैखिद्रबा कुकी मिचम अमदी अवा अना ताख्रबसिंगिदमक भारत सरकारना कस्टमरी लॉगी मतुंगिना पाइखतफम थोकपा थबक पाइखतकदबनी हाइकी The cookies, there's more than 900 lives, to be precise with 905 innocent cookie civilians. They may be physically buried, but they are not yet customarily buried. We have appealed to the central government to settle this issue customarily before having any political negotiations with the NSCNI. But despite our repeated requests, nothing has been done until today. And it is all for this reason that the cookies in Manipur will continue to observe this 13th September as a Black Day. कुकी ब्लैक डे दा माओइस्ट सु सरुक यारी हाइना माओइस्ट कम्युनिस्ट पार्टी मणिपुर की पब्लिसिटी एंड प्रोपेगेंडा सेक्रेटरी निंगलेन मैतेन थादोरकपा चेरोलमना खंगलकली इंग्लिशिंग वतमापन मरफुदारा निथोइदगी इंग्लिशिंग वतमापन मरफुदारा हुमदोइ फावबा तथकिबा थौदोकता कुकी मिचम लिसिंग अमरोम हातकिबा नुमित पुनिंग सिंगदुना सेप्टेम्बर की तांग 13 असि कुकी ब्लैक डे ना लाकपदा माओइस्ट कम्युनिस्ट पार्टी मणिपुर मरुओइना कुकी मियाम न सिल्लिबा थौरम असिदा लुप असिनासु सरुक याबगा लोइनना अवाबा ताराबा पुमनमकी मफमदसु लुप असिना सरुक यारी हाइरि निंगसिंग थौरम असिबु सिनबा यारोय हाइना फोंदोकलिबसि कुकी मियामबु नुंगसिबगी खुदम नते हाइरि थगोक अदुदा कुकी लिसिंग अमरोम सिखिबगी वारी चेरोल असिना मियामदा कुपना खंगलकली कुकी मियामना अचुंबा वायल फंगद्रिबा फावबा मियाम हुपना खोंगफम चेतना लेपमिनसि हाइनासु चेरोल असिना मखाताना खंगलकली मरक्तना तेमब्रे अमतंग Oza, pain relief ointment. Khang naba, ok sikpa, tang sikpa, phu naba singbuda, sinaba yarba, lipsa grupna puthok saba, Oza. Masi awang nupoki ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nupoki ising shitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars semba sagatpa khudingmak aikhoi gi marup Irudio Coaching Institute behind Bigger Hotel, Wahingbam Laikai. Admission open for CBSE SA2 coaching classes for class 9-10 from 6 October 2016. Second foundation course for CBSE class 12 science from 15 September. Hakchangi labor sorakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hamba nungayaktaba singidamakta. Amatta nairaba upaidi Jolib syrup amasung Jolib capsule gu changnina sinabiyo. Sky Hospital Porompata Cis amasung Lungs Care Center Hangdokchari. Facilities singdi bronchoscopy service, respiratory ICU, light training oiraba, short funbagi laina sing layengba, OPD gi matam leba ko sagol sen thangja nutil pung ani dagi pung om pawba. Please call or contact reception. Lengshin birao Sarma Opticals BT Rod Infalna special offer pijabaga loinana hawdok chare lens khaktumak laigada scheme. Scheme masi pambi basingna isagi mit kachana pa fiber lens ama lebigadabani aduga adomgi apamba frame ama free de pijagani. Kudong chabasi logbiu ngasimak lensin birao Sarma Opticals opposite Johnson School BT Road Infal. City Hospital Simerongda dental branch hangdok chare. Miyamgi kudong chana buidamak ayuki pung 3 makhai dagi numidang wairam pung 3 makhai fawba hangjagani. Mafam asida treatment fee ataba mamalda layeng jabagi kudong saba bijali.
ngasi mafam asida lakpiduna ya layeng bagi khudong chaba si lobyu City Hospital Dental Branch Singmairong Imphal Taram namo oktari Ghari da nauna saba community hall ama Pachoi Kendra gi MLA su oiriba Social Welfare Minister AK Mirabai na sangakre Thoramadu Chief Secretary Onaba Kishore Changangai Jila Parishad ke member Moirangthem Uthambi Takyel Jila Parishad A Manimala amadi Gram Panchayat asigi tongan ba Pradhan Ward member kaya su saruk yaki Chief Secretary Onaba Kishore na Gram Panchayat asigi member ayamba nupina mihut oiri masi nupi bu ikai khumnaba awonba pambagi khudamni Thauramga mari lenana Minister Mirabai na haikibada mahakna kendra asigi mihut oirakpadagi ngasi fawbada miyamgi yaifanabagi damakta khanduna lakli miyamgi takutharangi lupa ama fawba lana sizanakiba leitri hauzik paliba sarkar asina tawriba thabak asigumna mamangda pankiba sarkar amatana tawkidri matamgi rajniti gi khudong chaba kaya lawduna sarkar asibu chai thangli sarkar asinadi tongan ba takutharangi thabak kaya paikhatkre haiki mahakna makhatan haikibada Kendra sigi oina oles pension gi senfam athubada piragani loinana chingi kendra singi oina su lakliba September tang 15 dagi yenthokpa hauragani National Food Security Act ki khwaidagi chauna soheliba asi NIC nani haina marachi ki ngasi Manipur da Food Security Act ki matangda soheliba kaya singa chichu Delhi da paliba BJP sarkar gi daitya nati haina karam haina haigadoribno ngangi hari mayam Masida Manipur da leriba kaya nadi sarkar asige sonbani makoi nadi ngasigi Manipur sarkar gi makha da leriba department aduna matam chana NIC da thagatpam tokpa thagatlagachu matam chana makoi gi phangpam tokpa chakthung adu phangdabadagi ngasigi lairaba paja singna seng phangdabagi awaba kaya singna se hakthengna na thengnaribani haibase masi praman piduna praman khudamga loinana ngasi ekoi leiraba ngaktani Lamdam asigi saknai raba designer ama oriba Robert Naurem gi studio amadi academy ama Uripok Khosnam lekaida lakliba September 10 da Manipur gi ahanba oina mega event amaga loinana hangdoklagani numit asida Tulsi motor gi bike amasu launch tawgani evening session da mapalam gi saknai rabi nupi model taruk yauna lamdam asigi nupa model kayana saruk yaduna mega fashion parade ama pangthokani Mapangi model sing adugi manungda Femina Miss India fangduna Miss World contest da saruk yarugadabi Priya Darshani Theater jisu saruk yagani Makhatana lamdamasda leiriba fashion bu pamjaba miyoi singi khanduna university amagi makhada fashion designer gi oiba college ama hangnana basu hotnari masida makeup course yauna tongan ba course kaya su hangani Handak hangdokadorbe academy asi laklibo October thadagi session haunanaba hotnagani masina lamdamasigi thabak phangdaba naha kaya thabak piba ngamgadabada natana mapalamda placement pinaba pandam thamli haiki nabu kallagadi like you can achieve come up to this level ai smaina lakani khotkani haba ai kasunong da thazaru de duga habdi sigi fibam da yauraga smaina ai gi kano ma hangba ai gi brand ma launch store kani habagi thazaba sidi yamna asawang yamna lapna thamami kai no ham tamda huge budget changmanina but I have come a very long journey yam sangma journey imla e duna whatever I'm today it's like whole credit goes to Mr. Rex Manipur gi anisuba lifeline oriba national highway chama subna ani Imphal More lambi gi palel dagi More fabgi lambi asi phibam ka hena soksile lambi asida lalolitik tawriba passenger puba gari kaya chatpada natana sarkar gi makok thongba officer kaya su lambi asi phawduna chatnaribani lambi gi phibam nongma gi soksilaklaba phawba mari leinaba authority na minyang changdri amaromda ngarang Imphal More lambi da service tawriba DI association gi miyoi singna soksilaba lambi gi mafam kaya chatuna yengsinkhre association gi advisor Dhakesor na phongdorakpada lambi asi haukiba mamang chahi nongju tha dasu khudong thiba yaba mawongda laikibadu matam gi oina yananaba semjinbagi thabak chathakibana lambi asi tungkoina fana thamba ngamdabani lambi fattabana handaksu nongju tha sida lambi asida gari kaya accident thokpa yaukre lambi asi sembinaba mari leinaba sarkar gi authority da kayarak hanna khanghan kraba phawba thabak amata paikhalakri hairi Praja miyam ki khanbiduna lambi asi semjinbiyu haina association gi maikaidagi appeal tawri mamangsu yanaba matam gi melaga lae hojusu amu kudong thiu sitwe nongju pantha matam oibena ngasisu gari accident obi masing chang yamna henkale
aduna akoi aduki mati awa se mayok nari hoise aduna mori lambi se aduki mati maru oi habisi mayam suena kangbiru duni ebaki mati ma pawo ebo mayam su lambi je pawo chali adu thamoi da kari pawi bano masi kari damakta makoida noai ta amta pawi da ngasi bo miyang changbi da se sen mai kai dagi thamoi so noai te masi matangdi koi mati ma pawo sina hena miyang changaningi athu matam da sembiu habise koi sen sai dagi सरकार की Moirang Municipal ki Ward Number Ahum ki INC ki Election Campaign Committee Stem Kre Thawra Maduda MLA Prithviraj Hanagi MLA S Gopal Yauna Tongan ba miye kya na saruya ki MLA Prithviraj na haikibida Lakadar Assembly Election da BJP na chingamadi tam animakta sit manga taruk tagi hena kaningai leite BJP na MLA yamna kagani haina paribasi Congress tagi thorakpa MLA sing makhoida yaugani haiba wakhal dagini masidi oithok loidaba wafam ni haiki कांग्रेस की एमएलए ना से चिंगी से को भी दपेना दरे और मतलब पार्टी में उनके ट्रैक नहीं रहे कांग्रेस की एमएलए यामा मसिंग जो कुन गनी थोए को हाई का और दादा पान हाई मंगा सुहाई थोड़ा का कोई को बीजेपी की टिकट फिरगा कोई बीजेपी का प्रॉब्लम का कार कोई बीजेपी का सरकार से मसिंग के अर्थ नहीं कहीं नो हाई मतलब था बीजेपी का हाउसिंग लाइन को कांगू सिंह से नहीं कोई दबा कार का कोई ये समाई पार एमएलए हो सब तैयार दे कांग्रेस की एमएलए दौशन लगा वोट टिकट पीरगा पार्टी टिकट फिर लेफ्ट नहीं है मत दिए कोई दावा या तो वाला ते अभी के मसाला इसे सोले डिक्लेयर कर सकते Kaisampa Lemazam Lekai Community Hall da Sidri Bhawatara Henbagi Khongjang Sangsilakpa DPC da Mai Pakraba Manipur Police Constable Candidate Taruki Manungda Ngarang Mari Red Cross na pukhatuna Janin Palaika nakraba matungda ngasisu miyoi ani makata na chara henbagi Khongjang Sangsili Chara henbagi Khongjang Sangsilakpa ngasi ka thana numit mari ni sure makhoi ani gi hakchang gi phibam ka hena soksile hairi Ngasi Manipur Press Club ta Rongmai Students Organization Liangmai Students Union All Colleges Tribal Students Union punna pangthokpa pawgi mifam amada Manipur da laiba tribal mahero singi phangpham thokpa scholarship sarkar asina pithoktana laiba bu yaning da phongdoktuna numit asidagi numit nini gi manungda sarkar na pithoktana lairiba scholarship pithoktrabadi Chingi district da laiba ZEO singa mari lainaba office sing amadi Tribal Affairs and Hills ki office thingzilagani haina All Liangmai Students Union gi Education Secretary Masan Bongna phongdokre mahangna makhata na phongdokhibada English ingani tara manga amadi English ingani tara taruki award per scholarship sing matam sangna pithoktana lairi haina phongdokhi akona hojik ultimatum thakta piba point ani se concerned authority amasung state government na fulfill tabang namtarta di after 2 days akoi agitation democratic oiba aduga intense form oiba akoi agitation se akoi local ani ZDO office na singba education related oiba office sing chingda laiba amasung TA amasung TD ki office Imphal se akoi sadang torni aduna masigi 2 days manung sida asi akoi ultimatum se fulfill toba yate habik se akoi punotam slowly Uripok Sorbon Tingel Manungda Nauna Tingba Pipeline Sing da Ising Thajin Nabagidamag Uripok Kangsup Road Machinda Pipeline Sing Nauna Hongdok Hongjin Tawgadaba Maramna Tha Sigi Tang Tara Humdaidagi Hauraga Sorbon Tingel Manungda Numit Mari Nirom Ising Piba Lepkigani Amaromda Miyamna Anauba Pipeline Sing dagi reconnection Taunabagidamag Isa Isagi Order Che Sing Puthokpagaloinana Atonba Khasna Sing Thidokpiyu Connection Tawada Changadaba Matang Mathum Sing Water Supply Maintenance Division 1 gi Miyoi Singa Unabiyu Haina Water Supply Maintenance Division number 1 PHED Manipur gi Executive Engineer na khangalakli Hianglam Kendra gi Apunba Polling Station Kuntramari gi Manungda Aroiba Booth Level Committee Sembagi Mifam Thongnaugzam Community Hall da Pangthokre Thauramadu Waikhong Jila Parishad ke member CH Santi Devi Pradhan Y Iboton BJP State Executive Member Dr. Y Radhesyamna Maru Oiba Miyoi Singoina Saruk Yaki Dr. Radhesyamna Manipur asi Congress ki lehau ga chana raktre Kendra asi ki BJP ki ticket pirakpa miyamna sagat piyu haiki Manipur Architect Forum gi ani suba mapok kumon ngasi Kanchipur manakta laiba Laisembi Fantasy Hotel da pangthokre Tharamadu da forum gi President B Krishna Kumar Secretary Imo Haubam amadi
PC Enterprises Khuraigi Managing Director Ngangbom Anand su saruk yaki niyom chumna thabak tawba ngamnana bu hotnabada architect na chawraba thodang lawri haina Ngangbom Anandna pungdoki Forum gi Secretary Imo Hawamna hauziki matamda yum sabada architect ki mateng lawbiyu masina tungda thorakadaba laibak thiba kaya ngakthokpa ngamgani haiki Recently thokriba koi yamna mi binding ai wa artwork sidasu architect na kadai bawdi involve tawge dasu akoi haijake akoi ka structural engineer na cooperation piraga akoi gi design tawraga di khara makhai di akoi gi loss thorpa matamda su minimize tawnaba aduma so koi khanajagi si puna maksi haijaraga aina hajadosi praja amyam gi support yawdaba yawa praja amyam na support tawu architect akoi gi sinabi akoi gi role si asina thabuk ta pangthokpa mateng pang School Kendra gi Moirangkhum Loklok Bong 14/10 gi mafam singda makhum kupa train sing ngasi machine sizinaduna BJP Manipur Pradesh ki State Executive Member Ningombam Helen Rogi midyang makhada Loklok Bong Women's Welfare Maira Paibi singa loinana sengba hokre Sumang pulamati sing tumdana train sing mien train sina fatabadagi tumdana lerakpase akoina hajar basing chi amata tabi raktabadagi akoina Helen Roda social worker Helen Roda hajar matamda nahandang hajar bade adugu ngasi laga sit kopi bagida magta club adagi Maira Paibi pumna magna mabu hagatwa phongduk chari Pokpadagi haksangi fibam sarak traba langdum maning lekai da leiba chongtham Mangol alias Govin apokpa yaimagi imung manungda BJP Manipur Pradesh ki Kisan Morcha gi Vice President N Itombana chana thaknaba potlam sing mateng pangkre mateng panglakpa adugi damak Mangol jawgi imung manungna nungaiba phongdorakli ki kaisu mateng khangchiraba yamno sama tamasida ngasidi kairaw kendra gi Kisan Morcha gi Vice President Itombana ma ki sai chi angam mateng ara pangbiduna imung sida khudon tamibuna kogi jen jarba yamasi thasari Ngasi Idul Zuha ga mari leinana Khetrigaw Kendra gi Muslim Isilinau singda Kendra sigi mirep oigadoriba BJP Manipur gi Executive Member Nahakpam Indrajitna mateng pangbaga leinana khudot pot sing pikre kumhai asiga mari leinana yaifa paujel su pitakli Lesilappada maru oiba pa amukhana Muslim singi senglaba kumhai Idul Zuha gi thauram ngasi Manipur gi mafam kayada pangthoknari Amadi Kuki Black Day ki thauram Manipur gi mafam kayada pangthoknakre Mideng tabi punang buang mukahna